Kuki militant singna Thoubal leisang them awang laikai dagi oinam thoi thoi amasong Thoubal khekman maning laikai ningthibi khong dagi thokchom thoi thoi ba fazin khibagi mayok ta sem khiba JAC na ngasi ayuk dagi Thoubal district ta kaukiba pung nifuganipan gi general strike hokre general strike asina maram oiraga district asigi miyam gi punsida chawna akaiba pibagi mami tari general strike manungda district asigi kaithal singda lalon itik ki thabak thauram leple Dukan Singh Hangna Khidrei District asi fauduna cheliba National Highway 102 Imphal More Lambi gi mafam kayada general strike saugat pasingna lambi thatle arak pagari macha ajauba sing khamduna ana ayek thaudok wathok amari leinaba media amadi essential service natrabadi makhata na chatpada thingba thamle school college lainga ki office sing amadi bank sing thong hangna khidrei Thoubal Mela ground gi yaripok lamkhai amasung Lilong bazar da show Miyam thoklaktuna chathok chasen thingbagi khongjang changselle Thoubal khetri laikai da lambi thingba yauna maira paibi amana icha ani butek ta kaidana mama oibi singda sinadri ba fawba JAC na laurakpa khongthang singda sawat kane lamdam asida paliba lainga sena thuba matamda naha ani asibo tek ta kaidana sinabiyo hairakle